ꯃꯆꯦꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯨ ꯃꯌꯨꯝꯗ ꯊꯧꯗꯣꯛ ꯊꯣꯛꯄꯅ ꯉꯔꯪ ꯉꯔꯪ ꯅꯤꯜꯂꯤ꯫ ꯃꯤ ꯃꯌꯥꯝ ꯂꯥꯛꯏ꯫ ꯃꯧ ꯅꯍꯥ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯏꯟꯁꯥꯡ ꯁꯦꯝꯕ ꯌꯥꯎ, ꯑꯃ ꯇꯧꯕ ꯌꯥꯎ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯁꯨ ꯂꯩꯀꯥꯏ ꯂꯥꯟꯅ ꯋꯥꯏꯔꯨꯒꯗꯕ ꯄꯣꯠ ꯆꯩ ꯋꯥꯏꯕ ꯆꯠꯂꯤ, ꯂꯧꯕ ꯆꯠꯂꯤ꯫ ꯑꯣꯏꯍꯟꯁꯤ ꯉꯁꯤꯗꯤ ꯘꯇꯣ ꯑꯃꯗꯤ ꯆꯦꯡꯖꯪꯕꯤ ꯑꯅꯤꯈꯛꯀꯤ ꯋꯥꯔꯤ ꯂꯤꯒꯤ ꯉꯁꯤꯗꯤ ꯑꯩꯅ ꯅꯨꯄꯤꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯇꯥꯛꯊꯣꯛꯂꯝꯒꯦ ꯉꯁꯤꯗꯤ ꯑꯩꯅ ꯅꯨꯄꯤꯁꯤ ꯀꯔꯤꯒꯤ ꯆꯦꯡꯖꯪꯂꯤꯕꯅꯣ, ꯀꯔꯤꯒꯤ ꯆꯦꯡꯖꯪꯕꯤ ꯀꯧꯔꯤꯕꯅꯣ, ꯀꯔꯤꯒꯤ ꯁꯥꯎꯗ꯭ꯔꯤꯕꯅꯣ ꯆꯦꯡꯖꯪꯕꯤ ꯀꯧꯕꯗ, ꯀꯔꯤꯒꯤ ꯇꯥꯔꯤꯕꯅꯣ ꯅꯣꯛꯅ ꯅꯣꯛꯅ, ꯀꯔꯤꯒꯤ ꯌꯥꯔꯤꯕꯅꯣ ꯃꯁꯥꯅ ꯌꯥꯖꯔꯤꯕꯅꯣ꯫ ꯃꯥꯜꯂꯤ ꯍꯦꯛ ꯌꯦꯡꯕꯗ ꯄꯪꯃꯟ ꯂꯥꯛꯃꯟꯕꯅ ꯅꯨꯄꯤꯁꯤ ꯂꯛꯅꯕꯗ ꯁꯥꯎꯔꯛꯀꯗꯕꯤ, ꯁꯥꯎꯁꯨ ꯍꯦꯛꯇ ꯃꯁꯥꯎꯏ꯫ ꯑꯗꯨꯕꯨ ꯎꯗ꯭ꯔꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯇꯧ ꯑꯃꯗꯤ ꯇꯞꯅ ꯎꯠꯀꯦ ꯃꯇꯧꯗꯨ, ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨ꯫ ꯐꯣꯡꯅ ꯅꯥꯀꯣꯏꯅꯅ ꯅꯨꯄꯤꯁꯤꯗ ꯅꯨꯄꯥꯁꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯁꯨꯔꯤ꯫ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯗꯦ ꯅꯨꯄꯤꯗꯨ꯫ ꯀꯔꯝ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤ ꯍꯥꯏꯅ ꯎꯄꯥꯏ ꯊꯤꯔꯨꯗꯦ ꯘꯇꯣꯁꯨ, ꯊꯤꯅꯤꯡꯗꯦ꯫ ꯌꯦꯡꯅꯤꯡꯂꯤ ꯑꯄꯪꯕꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯇꯧꯗꯨ꯫ ꯃꯥꯟꯗꯣꯞꯇꯨꯗ ꯄꯨꯡꯅꯤꯟ ꯅꯤꯟꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯔꯛꯏ ꯘꯇꯣ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯗ꯫ ꯑꯁ꯭ꯋꯥꯏꯗ ꯊꯣꯛꯎꯁꯤꯔꯣ? ꯂꯩꯃꯔꯦꯝꯕꯤ ꯏꯉꯛ ꯉꯛꯅ ꯀꯥꯏꯗ? ꯘꯇꯣ ꯅꯣꯛꯂꯗꯨꯅ ꯆꯦꯜꯂꯁꯦ ꯍꯥꯏꯒꯦ ꯇꯧꯅꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯂꯥꯎꯊꯣꯔꯛꯏ ꯃꯃꯤꯠ ꯃꯅꯥꯗꯣ꯫ ꯀꯩ ꯍꯥꯏꯕ? ꯆꯦꯜꯂꯁꯦ ꯍꯥꯏꯕ, ꯆꯦꯜꯂꯁꯦ ꯍꯥꯏꯕ, ꯑꯣ ꯆꯦꯜꯂꯁꯦ ꯍꯥꯏꯕ, ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ? ꯌꯨꯝ ꯌꯧꯐꯥꯎ ꯆꯦꯟꯁꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏꯗ ꯆꯦꯜꯂꯁꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯁꯨ ꯆꯨꯝꯅ ꯆꯦꯟꯕ ꯅꯠꯇꯦ, ꯂꯨꯍꯣꯡꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯆꯦꯟꯁꯦ ꯍꯥꯏꯕ꯫ ꯂꯩꯃꯔꯦꯝꯕꯤ ꯂꯠ ꯂꯠ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯅ ꯐꯥꯒꯤ ꯇꯧꯔꯛꯀꯅꯣ, ꯑꯩ ꯆꯪꯉꯒꯦ, ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ꯫ ꯃꯈꯥ ꯇꯥꯔꯛꯇꯦ ꯂꯩꯃꯔꯦꯝꯕꯤ꯫ ꯘꯇꯣ ꯃꯈꯥ ꯇꯥꯔꯛꯈꯣ ꯍꯥꯏꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯉꯛ ꯅꯣꯟꯊꯔꯞ ꯄꯤꯁꯨꯝ ꯅꯥꯝꯃ ꯊꯥꯡꯀꯠꯂꯞ ꯌꯦꯡꯂꯛꯏ꯫ ꯑꯩ ꯆꯪꯉꯒꯦ꯫ ꯃꯃꯥꯏ ꯐꯠ ꯂꯩꯈꯤ꯫ ꯀꯨꯞꯊꯥꯡ ꯀꯨꯞꯊꯥꯡ ꯊꯥꯡꯗꯨꯅ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯪꯈꯤ꯫ ꯏꯟꯅꯔꯛꯏ ꯑꯗꯨꯃꯛ ꯘꯇꯣꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯐꯥꯕꯤꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯍꯩꯃꯥ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ, ꯍꯩ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯗꯕꯅꯤ ꯂꯥꯎꯅꯦ, ꯉꯥꯏꯈꯣꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯍꯟꯅꯒ ꯌꯦꯡꯂꯛꯇꯦ꯫ ꯀꯨꯞꯊꯥꯡ ꯀꯨꯞꯊꯥꯡ ꯆꯦꯟꯆꯠ ꯇꯧꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕ ꯆꯠꯅ ꯆꯠꯅ ꯅꯣꯟꯊꯗꯨꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯛꯏ꯫ ꯅꯣꯛꯅ ꯅꯣꯛꯅ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯏ꯫ ꯍꯩꯃꯥ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤꯕꯣ꯫ ꯂꯥꯞꯇꯛꯅ ꯎꯔꯕ ꯁꯛꯅꯥꯏꯕ ꯆꯪꯁꯤꯜꯂꯛꯏ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ꯫ ꯐꯥꯏ ꯃꯩꯔꯥꯕꯒꯤ ꯈꯨꯗꯥꯡꯗꯣ꯫ ꯍꯥꯏ ꯉꯥꯏꯈꯣ ꯅꯤꯄꯥ, ꯑꯉꯥꯡ ꯊꯦꯝꯃꯨꯈꯤꯒꯦ, ꯉꯥꯏꯈꯣꯁꯦ ꯑꯝꯇ꯫ ꯆꯠꯈꯤꯒꯦ ꯇꯧꯋꯦ ꯑꯃꯨꯛꯁꯨ ꯐꯥꯈꯤ ꯁꯛꯅꯥꯏꯕꯅ꯫ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯎꯁ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ, ꯀꯩ ꯇꯧꯔꯨꯒꯦꯅ ꯏꯇꯣꯟꯅ ꯏꯊꯛ ꯊꯛꯀꯠꯅ ꯆꯠꯈ꯭ꯔꯤꯁꯦ? ꯃꯩꯔꯥꯕ ꯅꯣꯛꯄ ꯂꯦꯞꯇꯦ, ꯌꯦꯡꯂꯛꯏ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯥꯏꯀꯩꯗ꯫ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯅꯣꯛꯏꯁꯦ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯐꯥꯅꯦꯅ ꯂꯛꯅꯔꯨꯔꯦ, ꯑꯗꯒꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯁꯛꯅꯥꯏꯕ ꯈꯪꯊꯥ ꯊꯥꯗꯣꯔꯛꯏ ꯃꯩꯔꯥꯕꯒꯤ ꯈꯨꯠꯇꯨ꯫ ꯅꯣꯛꯂꯛꯏ ꯃꯥꯁꯨ꯫ ꯁꯤꯒꯨꯝꯕ ꯑꯃ ꯇꯧꯔꯝꯃꯤꯅꯦꯁꯦ, ꯑꯩ ꯍꯥꯟꯅ ꯈꯪꯉꯕꯅꯦꯕ꯫ ꯈꯪꯉꯗꯤ ꯍꯪꯉꯛꯇꯕ ꯀꯩꯗꯧꯒꯦ? ꯉꯥꯡꯉꯝꯃꯅꯤ ꯈꯪꯉꯁꯨ ꯃꯔꯝꯗꯨꯗꯤ ꯈꯪꯗꯦꯗꯅ, ꯑꯗꯨꯒꯤ ꯈꯪꯒꯦꯅ ꯍꯪꯉꯛꯏꯅꯤ꯫ ꯌꯥꯔꯦ ꯂꯥꯛꯑꯣ ꯃꯅꯨꯡꯗ꯫ ꯃꯃꯥꯏ ꯂꯩꯈꯤ ꯁꯛꯅꯥꯏꯕ ꯍꯟꯅ ꯆꯪꯈꯤꯒꯗꯕꯒꯤ꯫ ꯑꯗꯨꯕꯨ ꯅꯪꯍꯧꯗꯦ ꯐꯥꯈꯤ ꯃꯩꯔꯥꯕꯅ ꯄꯥꯝꯕꯣꯝꯗꯨꯗ ꯁꯛꯅꯥꯏꯕꯒꯤ꯫ ꯅꯤꯄꯥ ꯉꯥꯏꯈꯣ꯫ ꯑꯁꯤ ꯍꯥꯏꯅ ꯁꯛꯅꯥꯏꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯃꯩꯔꯥꯕ ꯂꯨꯈꯝ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ, ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯒꯨꯝ꯫ ꯀꯩꯅꯣꯅꯦ꯫ ꯀꯩꯅꯣꯅꯦꯗꯣ ꯀꯩꯗꯧꯔꯕ? ꯄꯣꯠ ꯆꯩ ꯂꯩꯒꯗꯕ ꯂꯩꯇ꯭ꯔꯕꯣ? ꯑꯩ ꯂꯩꯕꯤꯔꯨꯒꯦ ꯍꯥꯏꯒꯦ ꯇꯧꯅꯤ꯫ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯒꯦꯗꯣ ꯑꯍꯟꯈꯩꯗ ꯑꯝꯇ ꯍꯪꯉꯨꯒꯦꯔꯣ? ꯂꯩꯔꯝꯃꯣ ꯍꯪꯉꯨꯒꯦ꯫ ꯆꯪꯈ꯭ꯔꯦ ꯁꯛꯅꯥꯏꯕ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝ ꯆꯠꯈꯤ ꯃꯩꯔꯥꯕꯁꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ꯫ ꯂꯩꯔꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯑꯍꯜ ꯑꯃꯈꯛꯇꯒꯤ ꯁꯦꯜ ꯂꯧꯗꯨꯅ꯫ ꯄꯥꯈꯣꯟ ꯊꯥꯒꯗꯕꯒꯤ ꯐꯤꯕꯝ ꯃꯥꯜꯂꯤ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯄꯗ ꯎꯏ ꯃꯩꯔꯥꯕ ꯂꯦꯞꯂꯤꯕꯗꯨ ꯂꯩꯃꯔꯦꯝꯕꯤ ꯃꯁꯥꯗꯨ ꯏꯀꯣꯏ ꯀꯣꯏꯒꯨꯝ ꯇꯧꯏ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯜꯁꯦ ꯇꯥꯍꯧꯅꯤ ꯀꯣꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯃꯥꯏ ꯊꯛꯄꯤꯗꯣ ꯑꯃꯨꯛ ꯇꯧꯔꯒ ꯍꯜꯂꯛꯀꯅꯨ꯫ ꯑꯁ ꯑꯩꯕꯨ ꯌꯥꯝ ꯊꯛꯀꯟꯕꯩ ꯃꯑꯣꯡꯗ ꯃꯤ ꯃꯃꯥꯡꯗ ꯍꯥꯏꯔꯛꯀꯅꯨ, ꯑꯩꯁꯦ ꯃꯥ ꯌꯥꯝ ꯊꯛꯄ ꯃꯤ ꯃꯥꯟꯒꯤꯅꯤ꯫ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯅꯣꯟꯊꯗꯨꯅ꯫ ꯐꯜꯂꯞ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯂꯩꯃꯔꯦꯝꯕꯤꯁꯨ꯫ ꯑꯍꯜ ꯅꯨꯄꯤꯗꯨꯗꯒꯤ ꯂꯧꯏ ꯁꯦꯜꯗꯨ ꯆꯠꯈ꯭ꯔꯦ ꯃꯤꯠꯆꯤꯅ ꯌꯦꯡꯂꯝꯗꯨꯅ ꯃꯩꯔꯥꯕꯗ꯫ ꯂꯛꯅꯒꯦ ꯃꯇꯥꯒꯨꯝ ꯃꯩꯔꯥꯕꯁꯨ ꯑꯗꯨꯝ ꯌꯦꯡꯉꯤ ꯍꯨꯠꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ
ꯌꯥꯝ ꯆꯒꯠꯅꯕ ꯃꯤꯅꯣꯛꯇ ꯃꯤꯠꯐꯝ ꯍꯣꯡꯗꯈꯩ ꯂꯩꯃꯔꯦꯝꯕꯤ ꯆꯠꯅ ꯆꯠꯅ ꯌꯦꯡꯂꯛꯏ ꯐꯩꯔꯞ ꯐꯩꯔꯞ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯍꯥꯏꯒꯨꯝ ꯂꯥꯛꯏ ꯃꯩꯔꯥꯕ ꯏꯟꯅꯔꯛꯏ ꯃꯇꯨꯡꯗ ꯆꯪꯈ꯭ꯔꯦ ꯗꯨꯀꯥꯟ ꯑꯃꯗ ꯂꯩꯃꯔꯦꯝꯕꯤ ꯃꯩꯔꯥꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯅꯥꯝꯃ ꯗꯨꯀꯥꯟꯗꯨꯗ ꯉꯥꯗꯨꯅ ꯐꯩꯔꯞ ꯂꯦꯞꯄꯛꯏ ꯌꯦꯡꯂꯛꯏ ꯂꯩꯃꯔꯦꯝꯕꯤꯗ ꯑꯗꯨꯒ ꯑꯃꯨꯛ ꯗꯨꯀꯥꯟ ꯏꯅꯦꯗꯨꯗ ꯗꯨꯀꯥꯟ ꯏꯅꯦꯗꯨꯅ ꯑꯔꯦꯝꯕꯁꯦ ꯀꯩ ꯍꯥꯞꯄꯧꯒꯦ ꯕꯦꯝꯃ ꯂꯣꯏꯔꯕ꯭ꯔꯣ ꯁꯤꯅ ꯀꯩ ꯍꯥꯞꯇꯣꯏꯅꯣ ꯈꯪꯗꯤꯌꯦ ꯇꯤꯜꯍꯧ ꯑꯣꯏꯅ ꯍꯥꯞꯀꯦꯁꯨ ꯍꯥꯞꯄꯤꯔꯛꯑꯣ ꯇꯤꯜꯍꯧꯗꯤ ꯇꯞꯇꯥꯏ ꯂꯩꯍꯧꯔꯤꯕꯅꯤ ꯑꯗꯨꯏꯗꯤ ꯆꯅꯝ ꯑꯣꯏꯅ ꯍꯥꯞꯄꯤꯔꯛꯑꯣ ꯃꯩꯔꯥꯕ ꯆꯒꯟꯅꯅ ꯅꯣꯛꯏ ꯆꯦꯟꯕꯗꯕꯨ ꯆꯅꯝ ꯄꯨꯅꯕ꯭ꯔꯣ ꯑꯉꯥꯎꯕꯤ ꯂꯩꯃꯔꯦꯝꯕꯤ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ ꯑꯁ ꯏꯅꯦꯅ ꯇꯥꯔꯒ ꯑꯁꯦꯡꯕꯒꯤ ꯑꯣꯏꯕꯣꯏ ꯅꯤꯡꯒꯤꯅꯤ ꯅꯤꯡꯁꯅꯨ ꯀꯩꯅꯣ ꯆꯦꯜꯂꯗꯕꯅꯤ ꯀꯩꯅꯣꯅꯦ ꯐꯥꯔꯒ ꯂꯧꯔꯗꯕꯅꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯑꯁ ꯃꯤꯃꯥꯡ ꯌꯥꯝ ꯊꯣꯛꯀꯅꯨꯀꯣ ꯑꯩ ꯁꯥꯎꯖꯔꯛꯁꯅꯤ ꯗꯨꯀꯥꯟ ꯏꯅꯦꯗꯨ ꯅꯣꯛꯇꯨꯅ ꯁꯥꯎꯔꯨꯅꯨ ꯏꯕꯦꯝꯃ ꯃꯥꯗꯤꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯕꯅꯤꯀꯣ ꯑꯩꯈꯣꯏ ꯁꯛꯅꯥꯏꯕ ꯍꯣꯏꯗ ꯂꯥꯛꯑꯒꯅꯦ ꯁ꯭ꯋꯥꯏꯒꯤ ꯅꯨꯄꯤ ꯑꯎꯕ ꯂꯛꯅꯕꯁꯦ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯂꯩꯃꯔꯦꯝꯕꯤ ꯏꯉꯛꯉꯛꯅ ꯍꯥꯏꯔꯛꯏ ꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯕꯨ ꯅꯨꯄꯤ ꯈꯥꯏꯕꯒ ꯍꯩꯕ꯭ꯔꯣ ꯗꯨꯀꯥꯟ ꯏꯅꯦꯗꯨ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯏ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯀꯣ ꯃꯆꯤꯟ ꯌꯥꯝ ꯀꯟꯕꯅꯤ ꯘꯇꯣ ꯍꯥꯏꯅꯔꯤꯕꯅꯤ ꯃꯆꯤꯟ ꯀꯟꯕꯗ ꯃꯩꯔꯥꯕꯅ ꯏꯅꯦ ꯌꯥꯝ ꯍꯥꯏꯖꯤꯜꯂꯨꯔꯅꯨ ꯀꯣꯜ ꯇꯧꯕꯒ ꯑꯝꯇ ꯄꯥꯏꯈꯠꯂꯔꯣꯏ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯃꯩꯔꯥꯕ ꯁꯦ ꯐꯥꯅꯦ ꯍꯥꯏꯔꯨꯕꯗꯒꯤ ꯊꯀꯠꯈꯤꯗꯅ ꯏꯅꯥꯛꯇ ꯂꯦꯞꯄꯝꯕꯗꯒꯤꯅꯦ ꯍꯣꯠꯇꯅ ꯍꯟꯅ ꯌꯦꯡꯉꯝꯗ ꯆꯦꯟꯈꯤꯕ ꯉꯝꯃꯤꯕ ꯃꯤꯅꯤ ꯗꯨꯀꯥꯟ ꯏꯅꯦꯗꯨ ꯅꯣꯛꯏ ꯆꯅꯝ ꯇꯦꯜꯍꯧꯗꯨ ꯈꯔꯁꯨ ꯍꯥꯞꯄꯤꯔꯛꯏ ꯈꯖꯤꯛ ꯋꯥꯠꯂꯦ ꯍꯥꯏꯅ ꯄꯥꯈꯣꯟ ꯊꯥꯔꯛꯄꯅꯤ ꯂꯦꯝꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯗꯨꯀꯥꯟ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯩꯔꯥꯕ ꯅꯥꯀꯟꯗꯒꯤ ꯍꯥꯞꯄꯤꯌꯨ ꯏꯅꯦ ꯈꯔꯒ ꯑꯩꯅ ꯁꯦꯜ ꯊꯥꯗꯅꯤ ꯗꯨꯀꯥꯟ ꯏꯅꯦꯗꯨ ꯑꯣꯟꯁꯤꯜꯂꯛꯏ ꯅꯣꯛꯇꯨꯅ ꯂꯩꯃꯔꯦꯝꯕꯤꯗ ꯃꯁꯦ ꯌꯥꯝ ꯃꯥꯟꯗꯕꯅꯤꯀꯣ ꯅꯨꯄꯥꯅꯤ ꯆꯦꯛꯁꯤꯟꯖꯧ ꯃꯑꯣꯡ ꯃꯥꯟꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯕꯅꯤ ꯃꯨꯟꯅ ꯂꯣꯏꯅꯗ꯭ꯔꯤꯕ ꯃꯤꯅꯗꯤꯅꯦ ꯈꯪꯉꯣꯏꯀꯣ ꯃꯆꯤꯟ ꯀꯟꯕꯒꯤ ꯖꯥꯠꯇ ꯀꯟꯕꯅꯤ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯔꯒꯅꯦ ꯅꯨꯄꯤ ꯑꯅꯤꯃꯛ ꯄꯨꯟꯅ ꯎꯅꯕ ꯉꯝꯃꯤꯕꯅꯤ ꯑꯗꯨꯁꯨꯅꯦ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯁꯤꯗ ꯂꯩꯃꯔꯦꯝꯕꯤ ꯉꯛꯅ ꯌꯦꯡꯂꯛꯏ ꯃꯩꯔꯥꯕꯗ ꯏꯅꯦꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯕꯨꯛ ꯈꯔ ꯂꯨꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯈꯔ ꯃꯕꯨꯛ ꯂꯨꯕ ꯁꯛꯂꯣꯟ ꯌꯥꯝꯕ ꯊꯤꯌꯨ ꯍꯥꯏꯔꯤꯕꯅꯤ ꯂꯩꯃꯔꯦꯝꯕꯤꯅ ꯑꯩ ꯁꯛꯂꯣꯟꯒ ꯌꯥꯝꯖꯗꯦꯀꯣ ꯏꯅꯦ ꯃꯈꯥ ꯋꯥꯔꯤ ꯂꯤꯔꯅꯨ ꯑꯩ ꯆꯠꯆꯍꯧꯔꯒꯦ ꯄꯣꯠꯇꯨ ꯄꯥꯏꯈꯠꯇꯨꯅ ꯊꯣꯛꯂꯛꯏ ꯂꯩꯃꯔꯦꯝꯕꯤ ꯅꯣꯛꯇꯨꯅ ꯃꯤꯅꯤꯠ ꯑꯃ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ ꯃꯩꯔꯥꯕ ꯗꯨꯀꯥꯟ ꯏꯅꯦꯗꯨꯒ ꯂꯀꯛ ꯆꯠ ꯍꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯏ ꯅꯨꯄꯥꯗꯨꯗ ꯅꯨꯄꯤ ꯃꯥꯁꯨ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯑꯀꯤꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯈꯤ ꯅꯣꯛꯂꯛꯏ ꯃꯆꯤꯟꯗ ꯃꯔꯝ ꯈꯪꯗꯕ ꯃꯤꯅꯣꯛ ꯑꯃ ꯊꯣꯛꯂꯛꯏ ꯃꯩꯔꯥꯕ ꯂꯦꯞꯂꯛꯏ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯀꯟꯗ ꯀꯩꯗꯧꯔꯦ ꯂꯩꯃꯔꯦꯝꯕꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏ ꯍꯩꯃꯥ ꯃꯤꯠꯌꯦꯡꯗꯨꯗꯤ ꯂꯨꯃꯟꯗꯦꯗꯅ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯑꯩꯉꯣꯟꯗ ꯂꯩꯃꯔꯦꯝꯕꯤ ꯑꯃꯨꯛꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯃꯉꯛ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ ꯐꯥꯅꯤꯅ ꯄꯥꯈꯠꯂꯕꯣ ꯂꯩꯃꯔꯦꯝꯕꯤ ꯍꯟꯗꯛꯁꯨ ꯄꯥꯈꯠꯇꯦ ꯍꯥꯏꯒꯨꯝ ꯅꯣꯡꯃꯤ ꯃꯉꯛꯇꯣ ꯍꯥꯏꯔꯛꯏ ꯃꯩꯔꯥꯕ ꯇꯞꯂꯞꯅ ꯅꯨꯡꯁꯤꯔꯤꯔꯣ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯕꯣ ꯂꯩꯃꯔꯦꯝꯕꯤ ꯍꯟꯗꯛꯁꯨ ꯐꯥꯎꯗꯦ ꯍꯥꯏꯒꯨꯝ ꯅꯣꯛꯇꯨꯅ ꯃꯉꯛꯇꯣ ꯍꯥꯏꯔꯛꯏ ꯃꯩꯔꯥꯕ ꯅꯣꯛꯂꯛꯏ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯂꯥꯏꯕꯛꯇꯨꯗ ꯈꯨꯠꯌꯥꯏꯗꯨꯅ ꯀꯣꯛ ꯂꯥꯎꯅ ꯀꯥꯞꯄꯤ ꯑꯁ ꯑꯌꯣ ꯒ꯭ꯌꯥꯟ ꯂꯥꯛꯑꯕ꯭ꯔꯣ ꯂꯩꯃꯔꯦꯝꯕꯤ ꯍꯟꯗꯛꯁꯨ ꯍꯥꯏꯒꯨꯝ ꯁꯨꯛꯂꯞ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯃꯩꯔꯥꯕꯅ ꯂꯣ ꯆꯠꯂꯁꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ ꯂꯩꯃꯔꯦꯝꯕꯤ ꯈꯝꯕ꯭ꯔꯥꯡ ꯆꯠꯃꯤꯟꯅꯩ ꯃꯩꯔꯥꯕꯒ ꯆꯠꯅ ꯐꯂꯞ ꯌꯦꯡꯂꯛꯏ ꯂꯩꯃꯔꯦꯝꯕꯤꯗꯨ ꯃꯩꯔꯥꯕꯗ ꯅꯣꯛꯃꯤꯁꯨ ꯇꯧꯏ ꯅꯥꯛꯆꯦꯛꯅꯅ ꯎꯏ ꯃꯩꯔꯥꯕꯁꯨ ꯃꯃꯤꯠꯇ ꯌꯦꯡꯗ ꯅꯣꯛꯏ ꯃꯥꯁꯨ ꯀꯩꯒꯤꯅꯣ ꯅꯣꯛꯏꯗꯣ ꯘꯇꯣ ꯏꯁ ꯃꯤꯡꯒ ꯁꯦꯀꯠꯂꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯪꯒꯣꯏ ꯁꯥꯗꯣꯔꯤ ꯊꯕꯛ ꯌꯥꯎꯕ ꯂꯥꯛꯑꯣ ꯍꯥꯟꯅꯩ ꯁꯪꯒꯣꯏꯗꯨꯗꯤ ꯑꯗꯨꯁꯨ ꯂꯩꯗꯣꯏꯅꯦ ꯑꯗꯣ ꯁꯪꯒꯣꯏ ꯁꯥꯗꯣꯏꯅꯦ ꯍꯟꯗꯛꯀꯤ 19 ꯄꯥꯟꯕꯁꯦ ꯌꯥꯝ ꯐꯩ ꯍꯥꯏ ꯌꯨꯝꯒꯤ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯄꯔꯤꯡ ꯂꯧꯕ ꯇꯧꯕ ꯌꯥꯕꯈꯩꯅꯦ ꯇꯧꯍꯧꯔꯣ ꯍꯥꯏ ꯍꯟꯗꯛ ꯊꯥꯗ ꯂꯣꯏꯁꯤꯟꯕ ꯉꯝꯃꯅꯤ ꯍꯥꯏꯔꯗꯤ ꯂꯣꯏꯁꯤꯜꯂꯣ ꯍꯟꯗꯛ ꯊꯥꯗ ꯂꯣꯏꯁꯤꯟꯕ ꯉꯝꯃꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯌꯨꯝ ꯁꯥꯕ ꯍꯧꯒꯅꯨ ꯍꯥꯏꯔꯛꯏ ꯃꯊꯪ ꯊꯥ ꯌꯨꯝ ꯁꯥꯕ ꯐꯠꯇꯦꯌꯦ ꯄꯥꯡꯗꯦꯅꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯁꯥꯗꯣꯛꯇꯣꯏꯅꯦ ꯃꯆꯥ ꯑꯃ ꯅꯣꯛꯂꯛꯏ ꯃꯩꯔꯥꯕ ꯍꯥꯏꯔꯛꯏ ꯀꯔꯦꯝꯅꯔꯞꯅ ꯀꯩꯅꯣ 19ꯅꯤ 12ꯅꯤ ꯑꯗꯨ ꯑꯗꯥ ꯅꯨꯃꯤꯠ ꯐꯕ ꯐꯠꯇꯕ ꯌꯥꯝ ꯍꯩꯔꯝꯃꯤꯁꯤꯕꯣ ꯑꯦ ꯉꯥꯏꯈꯣꯅꯦ
ꯆꯥꯛꯎꯝꯈ꯭ꯔꯕꯣ ꯅꯪꯕꯣ? ꯈꯨꯝꯂꯛꯏ ꯂꯩꯃꯔꯦꯝꯕꯤ ꯏꯄꯪ ꯄꯪꯈꯩ꯫ ꯃꯔꯨꯞ ꯑꯃ ꯌꯥꯎꯔꯤꯕ, ꯑꯗꯨ ꯃꯔꯨꯞꯇꯣ ꯐꯪꯉꯒ ꯎꯝꯗꯣꯏꯅꯦ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯃꯩꯔꯥꯕ꯫ ꯌꯣꯠꯅꯔꯣ ꯎꯅꯔꯣ? ꯌꯣꯠꯅ꯫ ꯇꯥꯏꯔꯦꯟꯗꯤ ꯂꯩꯌꯦꯕ, ꯑꯗꯣ ꯇꯥꯏꯔꯦꯟꯗꯣ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯃꯇꯝꯅꯤꯅ ꯁꯨꯝ ꯆꯥꯅꯤ ꯍꯥꯏꯌꯦ꯫ ꯑꯁꯤꯠ ꯑꯋꯥꯟꯊꯥꯗ ꯌꯥꯟꯕ ꯄꯣꯠꯁꯦ ꯁꯨꯝ ꯆꯥꯒꯜꯂꯦꯌꯦ꯫ ꯑꯗꯨꯅ ꯅꯥꯁꯤꯛ ꯑꯣꯏꯅ ꯇꯧꯁꯤ, ꯖꯇ꯭ꯔꯥ ꯁꯨꯝ ꯆꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯄꯥꯕꯨꯡꯅ꯫ ꯑꯗꯣ ꯃꯤ ꯂꯣꯏꯅꯕ ꯈꯔ ꯈꯔ ꯇꯝꯃꯨ꯫ ꯑꯩꯕꯨ ꯃꯤ ꯑꯝꯇ ꯂꯣꯏꯅꯗꯕꯒꯤ ꯃꯑꯣꯡꯗ? ସଂꯁꯥꯔꯁꯦ ꯍꯋꯥ ꯅꯨꯡꯁꯤꯠ ꯐꯠꯇꯦ, ꯅꯪꯅ ꯆꯝꯂꯤꯁꯤꯒꯨꯝ ꯃꯤ ꯄꯨꯝꯅꯃꯛ ꯆꯝꯗꯦ꯫ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ? ꯅꯨꯡꯁꯤꯠ ꯁꯦꯡꯉꯤꯁꯤꯝꯇꯗ꯫ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ ꯄꯪꯕꯤ꯫ ꯐꯥꯖꯤꯜꯂꯒ ꯊꯝꯕ, ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯗ ꯊꯥꯗꯣꯛꯇꯕ ꯑꯉꯥꯡ ꯃꯁꯥ ꯁꯣꯟꯒꯜꯂꯤ꯫ ꯏꯃꯨꯡꯗ ꯐꯥꯖꯤꯜꯂꯒ ꯂꯩꯕ ꯃꯤꯔꯛ ꯇꯤꯟꯗꯕ ꯃꯤꯅ ꯃꯤꯔꯛ ꯊꯣꯛꯂꯛꯄꯗ ꯇꯤꯜꯂꯛꯄꯗ ꯃꯤ ꯀꯤꯒꯜꯂꯤ꯫ ꯁꯤꯃꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯏꯌꯥꯡ ꯌꯥꯡꯅ ꯈꯨꯝꯗꯣꯔꯛꯏ ꯂꯩꯃꯔꯦꯝꯕꯤꯗꯨ꯫ ꯃꯁꯥ ꯁꯣꯟꯕꯒꯤ ꯅꯥꯖꯕꯗꯨꯕꯨ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯗ ꯇꯥꯏꯅꯩ, ꯃꯤꯅ ꯃꯤ ꯀꯤꯖꯖꯕꯗꯨꯕꯨ ꯃꯤꯔꯛ ꯇꯤꯟꯗꯕ ꯇꯥꯍꯜꯂꯤ꯫ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯣ? ꯃꯩꯔꯥꯕ ꯄꯤꯁꯨꯝ ꯃꯊꯛ ꯂꯥꯏꯕꯛꯇꯨ ꯅꯥꯜꯂꯝꯃꯤ, ꯃꯈꯨꯠꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ꯫ ꯁꯤꯗꯅꯦ ꯑꯩꯅ ꯆꯦꯡꯖꯪꯕꯤꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯤꯁꯦ꯫ ꯍꯥꯏꯅꯤꯡ ꯍꯥꯏꯖꯧ꯫ ꯈꯣꯏꯅꯥꯎꯄꯥꯅ ꯀꯧꯕꯗꯤ ꯐꯖꯗꯦ, ꯅꯪꯅ ꯀꯧꯕꯗꯤ ꯐꯖꯩ, ꯑꯗꯨꯅ ꯍꯥꯏꯅꯤꯡ ꯍꯥꯏꯖꯧ꯫ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯏ꯫ ꯈꯨꯗꯤꯌꯥꯏꯗꯨꯅ ꯑꯃꯨꯛ ꯄꯣꯞ ꯊꯥꯔꯛꯏ ꯂꯩꯃꯔꯦꯝꯕꯤꯒꯤ ꯂꯥꯏꯕꯛꯇꯨꯗ꯫ ꯁꯤ ꯑꯣꯏꯗꯤ ꯚꯥꯞ ꯇꯥꯔꯕ? ꯑꯗꯨꯉꯥꯏ ꯂꯩꯃꯔꯦꯝꯕꯤꯁꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯃꯔꯥꯏꯕꯛꯇꯨ ꯄꯥꯏꯗꯨꯅ꯫ ꯚꯥꯞꯇꯤ ꯇꯥꯗ꯭ꯔꯤ, ꯚꯥꯞꯇꯤ ꯇꯥꯔꯦ꯫ ꯍꯟꯖꯤꯜꯂꯛꯏ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ꯫ ꯏꯁꯤꯡ ꯂꯧꯈꯤꯕꯗꯨ ꯀꯣꯟꯅꯔꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛ ꯏꯁꯤꯡ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯃꯁꯨ꯫ ꯃꯩꯔꯥꯕꯅ, ꯀꯣꯟꯅꯗ꯭ꯔꯕꯣ ꯉꯁꯥꯏꯒꯤ ꯏꯁꯤꯡꯗꯣ? ꯑꯧ, ꯀꯣꯟꯅꯗ꯭ꯔꯦ꯫ ꯑꯣ꯫ ꯂꯩꯃꯔꯦꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯆꯠꯂꯣ ꯄꯣꯠꯁꯤꯡꯗꯣ ꯊꯝꯃꯨꯔꯣ, ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯑꯣ꯫ ꯆꯪꯈꯤ ꯂꯩꯃꯔꯦꯝꯕꯤ꯫ ꯑꯃꯨꯛ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯌꯦꯡꯂꯨꯗ꯭ꯔꯦ ꯃꯩꯔꯥꯕꯁꯨ꯫ ꯂꯥꯛꯄꯒ ꯈꯪꯍꯧꯗꯦꯅꯦ꯫ ꯃꯅꯤꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ, ꯁꯛꯅꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯃꯩꯔꯥꯕ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ, ꯍꯥꯏꯔꯛꯏ ꯏꯀꯣꯝ ꯀꯣꯝꯅ꯫ ꯇꯣꯏꯂꯦꯠꯇ ꯂꯣꯠꯂꯨꯕ ꯅꯪꯅ ꯑꯩ ꯂꯥꯛꯄ ꯎꯍꯧꯗ꯭ꯔꯦ ꯀꯥꯏꯅ, ꯆꯠꯂꯨꯅꯦꯍꯦ, ꯀꯨꯏꯔꯦꯅꯦ ꯑꯩꯗꯤ ꯂꯥꯛꯄ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯊꯥꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ꯫ ꯀꯌꯥꯅꯣ ꯏꯌꯥꯝꯕ? 1,000 ꯄꯤꯕꯤꯔꯛꯑꯣ꯫ ꯃꯩꯔꯥꯕ ꯐꯣꯟ ꯃꯅꯤꯡꯒꯤ ꯀꯣꯚꯔ ꯃꯅꯨꯡꯗꯨꯗꯒꯤ ꯆꯝꯉꯥ ꯆꯞꯄꯤ 2 ꯂꯧꯊꯣꯔꯛꯏ꯫ ꯅꯨꯄꯥꯗꯨꯗ ꯄꯤꯗ꯭ꯔꯤꯉꯩ ꯁꯛꯅꯥꯏꯕꯗ ꯁꯦꯀꯦꯟ 1-2 ꯐꯠ ꯌꯦꯡꯂꯝꯃꯤ꯫ ꯁꯦꯜꯁꯤ ꯑꯩꯅ ꯄꯤꯗꯣꯏꯔꯥ ꯅꯪꯅ ꯄꯤꯗꯣꯏꯔꯥ ꯍꯪꯕ ꯃꯤꯠꯌꯦꯡꯅꯤ꯫ ꯁꯛꯅꯥꯏꯕ ꯈꯪꯂꯗꯨꯅ ꯅꯣꯟꯊꯗꯨꯅ ꯅꯣꯛꯈꯤ꯫ ꯃꯩꯔꯥꯕꯁꯨ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯁꯦꯜꯗꯨ ꯅꯨꯄꯥꯗꯨꯗ ꯄꯤ꯫ ꯁꯤꯗ ꯂꯩꯖꯔꯦ ꯏꯌꯥꯝꯕ꯫ ꯅꯨꯄꯥꯗꯨ ꯁꯦꯜꯗꯨ ꯂꯧꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯅ, ꯅꯨꯡꯁꯤꯗꯦꯍꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ꯫ ꯁꯛꯅꯥꯏꯕ ꯅꯣꯛꯇꯨꯅ, ꯁꯦꯜꯗꯣ ꯑꯩꯅ ꯄꯤꯒꯦ ꯈꯜꯂꯝꯕꯅꯦ, ꯑꯗꯨꯗ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯅꯪ ꯑꯗꯨꯝ ꯄꯤꯖꯔꯁꯨꯅꯣꯅ ꯄꯤꯗ꯭ꯔꯕ꯫ ꯌꯥꯝ ꯍꯥꯎꯇꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯣ꯫ ꯃꯩꯔꯥꯕꯁꯨ ꯅꯣꯛꯇꯨꯅ, ꯌꯥꯔꯒꯗꯤ ꯅꯪ ꯄꯤꯍꯟꯒꯦꯅ ꯈꯟꯕꯅꯤ, ꯁꯦꯀꯦꯟ 1 ꯌꯦꯡꯕꯕꯨ ꯑꯩ ꯄꯤꯒꯦ ꯇꯥꯎꯀ ꯍꯥꯏꯔꯛꯇꯦꯅꯦ ꯍꯥ꯫ ꯌꯥꯅꯤ ꯌꯥꯅꯤ, ꯍꯟꯖꯤꯟꯕꯤꯒꯦ, ꯍꯣꯔꯦꯟ ꯈꯅꯤ ꯀꯧꯇꯥ ꯑꯃ ꯂꯩꯕꯤꯅꯤꯗ꯫ ꯁꯛꯅꯥꯏꯕ ꯅꯣꯛꯇꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ, ꯅꯪꯒꯤꯗꯅ ꯇꯂꯞꯀ ꯌꯨꯒ ꯀꯣꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯣ ꯅꯣꯏ ꯖꯣꯅꯥꯗꯤ ꯂꯥꯛꯇ꯭ꯔꯤꯕꯣ? ꯂꯥꯛꯑꯔꯣꯏ ꯍꯥꯏꯍꯧꯕꯅꯤ꯫ ꯀꯩꯒꯤ? ꯕꯕꯥꯁꯨ ꯆꯠꯅꯤ ꯑꯩꯁꯨ ꯆꯠꯅꯤ, ꯑꯗꯨꯅ ꯃꯥ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦ꯫ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯅꯣꯏ ꯅꯆꯦꯁꯦ ꯑꯋꯣꯏꯅꯤ, ꯂꯥꯟ ꯇꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯁꯠ ꯄꯨꯊꯣꯔꯛꯇꯨꯅ ꯀꯣꯜ ꯐꯠ ꯇꯧꯁꯤꯜꯂꯤ꯫ ꯖꯣꯅꯥꯁꯨ ꯈꯤꯡꯕ ꯍꯧꯕꯒ ꯄꯥꯏꯈꯠꯂꯛꯄꯅ ꯍꯥꯜꯂꯤ꯫ ꯍꯜꯂꯣ, ꯎꯁꯤꯇ꯭ꯔꯤꯔꯣ ꯅꯪꯒꯤꯗꯣ? ꯖꯣꯅꯥ ꯉꯛꯅ, ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ? ꯅꯅꯥꯎꯄꯥ ꯊꯥꯔꯛꯑꯒ ꯅꯪ ꯂꯥꯛꯑꯔꯣꯏ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯃꯤ ꯂꯩꯇꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯕ? ꯁꯣꯔ ꯐꯠ ꯍꯣꯟꯗꯣꯔꯛꯏ ꯖꯣꯅꯥ꯫ ꯅꯃꯍꯥꯏ ꯐꯖꯅ ꯇꯧꯔꯦꯅꯦ ꯅꯪ ꯑꯃ, ꯑꯉꯥꯡ ꯃꯇꯤꯛ ꯅꯛꯇꯅ ꯍꯥ, ꯏꯆꯦ ꯑꯗꯨ ꯑꯗꯥꯅ ꯑꯝꯇ ꯍꯥꯏꯗꯦꯕ꯫ ꯌꯥꯝ ꯊꯨꯅ ꯂꯥꯛꯆꯧ, ꯅꯠꯇ꯭ꯔꯗꯤꯅꯦ ꯖꯣꯅꯥꯒ ꯁꯛꯅꯥꯏꯕꯒ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯆꯪꯅꯔꯣꯏ꯫ ꯕꯕꯥꯁꯨ ꯆꯠꯇꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯤ, ꯒꯇꯣꯁꯨ ꯆꯠꯈ꯭ꯔꯦ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗ? ꯈꯣꯟꯖꯦꯜ ꯋꯥꯡꯈꯠꯂꯛꯏ ꯁꯛꯅꯥꯏꯕ꯫ ꯆꯤꯟ ꯊꯤꯔꯛꯀꯅꯤ ꯑꯗꯩꯗꯤ, ꯅꯪꯁꯦ ꯑꯋꯣꯏꯕ ꯅꯨꯡꯁꯤꯔꯣꯏꯗꯣꯔꯦꯍꯦ ꯂꯥꯏꯃ꯫ ꯅꯪꯉꯣꯟꯗ ꯑꯩ ꯅꯨꯡꯁꯤꯕꯤꯌꯣ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏꯌꯦ, ꯅꯣꯏ ꯅꯅꯥꯎꯄꯥ ꯒꯇꯣꯅ ꯅꯪ ꯂꯧꯔꯣꯌꯦ ꯑꯩꯉꯣꯟꯗ꯫ ꯖꯣꯅꯥꯗꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯚꯥꯅꯤ ꯅꯨꯄꯤꯁꯦ ꯑꯍꯜ ꯉꯥꯛꯇ ꯂꯨꯝꯃꯕꯅꯤꯅ ꯍꯌꯦꯡꯋꯥꯏ ꯁꯦꯜ ꯌꯥꯝ ꯄꯥꯏꯗꯣꯔꯤ, ꯑꯍꯜ ꯂꯧꯔꯗꯤ ꯁꯦꯜ ꯄꯥꯏ ꯍꯥꯏꯅꯕꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯁꯛꯅꯥꯏꯕ ꯃꯩꯔꯥꯕꯗ ꯐꯠ ꯌꯦꯡꯂꯛꯏ, ꯍꯥꯏꯔꯛꯏ ꯏꯉꯛ ꯉꯛꯅ, ꯅꯣꯏ ꯅꯅꯥꯎꯄꯥꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯍꯟ ꯅꯨꯄꯤ ꯂꯨꯝꯃꯤꯒꯦ?
ꯖꯣꯅꯥ ꯅꯣꯛꯇꯨꯅ ꯏꯁ ꯂꯨꯝꯕ ꯆꯠꯃꯤꯟꯅꯔꯒ ꯈꯪꯗꯕꯒ ꯁꯥꯏ ꯕꯕꯤꯁꯅꯥ ꯂꯩꯔꯤꯗꯨꯗꯤ ꯁꯛꯅꯥꯏꯕ ꯀꯔꯦꯝꯅꯒꯨꯝ ꯍꯣ ꯏꯆꯦ ꯕꯦꯝꯃ ꯖꯣꯅꯥ ꯕꯕꯤꯁꯅꯥꯗꯣ ꯑꯩꯒ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥꯒ ꯌꯦꯟꯅꯔꯣ ꯍꯥꯏꯔꯣ ꯅꯪꯒꯤꯁꯦ ꯖꯣꯅꯥ ꯁꯨꯛꯂꯞ ꯇꯧꯅ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯆꯤꯟꯁꯦ ꯌꯦꯡꯉꯨꯀꯣ ꯁꯛꯅꯥꯏꯕ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯑꯦ ꯑꯁꯦꯡꯕ ꯃꯆꯤꯟ ꯅꯠꯇꯦꯃꯤ ꯕꯕꯤꯁꯅꯥꯗꯨꯗꯤ ꯒꯇꯣꯅ ꯂꯨꯝꯕ ꯅꯠꯇꯦ ꯕꯕꯤꯁꯅꯥ ꯂꯨꯃꯤꯗꯣ ꯑꯩꯅ ꯅꯥꯀꯟꯗꯒꯤ ꯂꯩꯃꯔꯦꯝꯕꯤꯅ ꯑꯦ ꯑꯩꯈꯣꯏꯁꯦꯗꯤ ꯀꯩꯒꯤ ꯃꯩꯔꯥꯕꯒ ꯁꯛꯅꯥꯏꯕꯒ ꯉꯛꯅ ꯌꯦꯡꯊꯣꯔꯛꯏ ꯂꯩꯃꯔꯦꯝꯕꯤ ꯏꯉꯉꯪꯅ ꯋꯥꯍꯪ ꯄꯨꯕ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯩꯔꯥꯕꯅ ꯏꯍꯦ ꯅꯪ ꯉꯁꯥꯏꯗꯒꯤ ꯆꯠꯇ꯭ꯔꯤꯕꯣ ꯆꯠꯇ꯭ꯔꯤ ꯁꯛꯅꯥꯏꯕꯅ ꯑꯃꯨꯛ ꯀꯩꯗꯧꯔꯤꯕ ꯅꯣꯏꯅ ꯆꯠꯂꯣ ꯍꯥꯏꯗꯕꯗꯨꯗ ꯊꯕꯛ ꯂꯩꯔꯤꯕꯣꯏ ꯅꯤꯡꯕ ꯃꯩꯔꯥꯕ ꯉꯛꯅ ꯌꯦꯡꯂꯝꯕꯗꯒꯤ ꯁꯛꯅꯥꯏꯕ ꯐꯠ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯅꯣꯛꯊꯣꯔꯛꯏ ꯃꯊꯟꯇ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯩꯔꯥꯕꯁꯨ ꯂꯨꯈꯝ ꯈꯖꯤꯛ ꯅꯥꯟꯗꯨꯅ ꯁꯛꯅꯥꯏꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯁꯛꯅꯥꯏꯕ ꯅꯪꯕꯨ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯑꯩꯈꯣꯏꯅꯤ ꯔꯣꯃꯥꯟꯇꯤꯛ ꯃꯨꯠꯇ ꯁꯨꯃꯤꯟꯅꯕ ꯌꯥꯕ ꯏꯄꯪ ꯄꯪꯅ ꯈꯣꯝꯗꯣꯔꯛꯏ ꯂꯩꯃꯔꯦꯝꯕꯤꯗꯣ ꯑꯩꯈꯣꯏꯅꯤ ꯍꯥꯏꯁꯦ ꯅꯪꯒ ꯑꯩꯒꯔꯣ ꯅꯠꯇ꯭ꯔꯒ ꯗꯥ ꯁꯛꯅꯥꯏꯕꯒ ꯅꯪꯒꯔꯣ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯅꯨꯄꯥ ꯑꯅꯤꯗꯣ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯅꯨꯄꯤꯗꯣ ꯒ꯭ꯌꯥꯟ ꯉꯥꯎꯗꯦ ꯋꯥꯈꯜ ꯑꯣꯏꯅ ꯃꯝꯃꯤ ꯅꯣꯛꯅ ꯅꯣꯛꯅ ꯁꯛꯅꯥꯏꯕꯁꯨ ꯑꯗꯨꯃꯛ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯩꯔꯥꯕꯗ ꯄꯥꯎꯈꯨꯝ ꯌꯥꯎꯕ ꯋꯥꯍꯪ ꯑꯃ ꯍꯪꯖꯤꯜꯂꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯏꯁꯦ ꯅꯪꯒ ꯑꯩꯒꯔꯣ ꯅꯠꯇ꯭ꯔꯒ ꯆꯥꯟꯕꯤꯒ ꯅꯪꯒꯔꯣ ꯈꯨꯝꯂꯛꯏ ꯃꯩꯔꯥꯕ ꯁꯥꯟꯅꯒꯨꯝ ꯂꯥꯛꯀꯨꯝ ꯅꯣꯛꯄ ꯐꯥꯊꯗ ꯅꯪꯒ ꯑꯩꯒ ꯅꯠꯇꯦ ꯆꯥꯟꯕꯤꯒ ꯑꯩꯒꯒꯤ ꯅꯪꯒ ꯑꯩꯒ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯃꯤꯟꯅꯁꯦ ꯍꯥꯏꯔꯣ ꯆꯥꯟꯕꯤꯒ ꯑꯩꯒ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯃꯤꯟꯅꯕꯗꯤ ꯈꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯈꯥꯏꯕ ꯌꯥꯔꯦ ꯃꯇꯥꯒꯨꯝ ꯁꯛꯅꯥꯏꯕꯁꯨ ꯂꯛꯅꯔꯛꯏ ꯃꯃꯥꯟꯅꯕꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯛꯏ ꯀꯣꯜ ꯂꯤꯛ ꯄꯩꯐꯝꯗꯨꯗ ꯇꯨ ꯑꯁꯤꯗ ꯄꯨꯈꯝ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯑꯁꯤ ꯁꯦꯕꯥꯔꯤ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯅꯕꯥꯅꯤꯅ ꯐꯦꯡꯗꯣꯛꯄꯤꯔꯣ ꯏꯇꯥ ꯃꯍꯥꯟꯖꯀꯥꯗ ꯆꯠꯂꯒꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯗꯨ ꯊꯥꯔꯒ ꯐꯦꯡꯃꯤꯟꯅꯧ ꯑꯃꯨꯛ ꯊꯤꯛ ꯊꯤꯛ ꯅꯣꯛꯈ꯭ꯔꯦ ꯃꯩꯔꯥꯕ ꯑꯣꯟꯁꯤꯜꯂꯛꯏ ꯂꯩꯃꯔꯦꯝꯕꯤꯗ ꯆꯟꯕꯤꯌꯥ ꯂꯥꯛꯑꯣ ꯃꯌꯥꯝ ꯆꯥꯅꯕ ꯄꯣꯛꯈꯝꯁꯦ ꯑꯩꯈꯣꯏꯅꯤ ꯐꯦꯡꯗꯣꯛꯎꯔꯁꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯟꯊꯣꯛꯈꯤ ꯁꯨꯛꯂꯞ ꯀꯩꯔꯞ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯣ ꯀꯩꯅꯣꯝ ꯇꯧꯏ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯁꯦ ꯈꯪꯗꯦ ꯀꯩꯅꯣꯝ ꯇꯧꯏ ꯍꯪꯖꯤꯜꯂꯛꯏ ꯄꯥꯎꯈꯨꯝ ꯇꯥꯅꯤꯡꯕꯅ ꯑꯗꯨꯃꯛ ꯀꯩ ꯇꯧꯔꯤꯅꯣ ꯍꯥꯏꯔꯛꯎꯅꯦ ꯆꯟꯕꯤ ꯅꯨꯡꯁꯤꯕꯤ ꯀꯩ ꯇꯧꯔꯤꯅꯣ ꯍꯥꯏꯔꯛꯑꯣꯕ ꯅꯨꯡꯁꯤꯕꯅꯤꯁꯦ ꯇꯌꯥꯏꯒꯤ ꯆꯟꯕꯤꯗꯤ ꯁꯛꯅꯥꯏꯕ ꯊꯤꯛ ꯊꯤꯛ ꯅꯣꯛꯈ꯭ꯔꯦ ꯃꯩꯔꯥꯕꯒꯤ ꯅꯨꯄꯤ ꯈꯨꯈꯥꯏꯗꯨꯗ